Marupsing experiment to the Kari Warakani Natraga Kari Makti Tulakani Havesi, Kana Matana Kangmanati. Kang Navagibu experiment, Habdi Changyang Tonarivani. Matosumna experiment to Kibagi am top Wari Malay. Masigi experiment a study Muishing Aduna Makoi Masagi, Haksang Adubu Setuna Sav for Horki. Masimakti Yam Tamtiba experiment Amani Haina, Lobi. Experiment of the Sanga season of Hivesidi, Lingagito Nergle, Masidi normal oi. Adubo videos the Heiser Kadurba experiment Asimakti Quina, Sati Tamti Hanabam Adudagisu, Sarukia Hina Tamtiba, Dugumba experiment Ama, Oidi. Masgi experiment as Nakarai Foktam Tigrage Hargadi, Muivagi Masibu, on top of Phibham Mamada, on top of Livani. Hoi Naside Heiserivasi, Russiagi sleep experiment Asigi Matangdani. Masi 1940s ki matamda tawkiba experiment amani. Masibu makoina mathau amoina pangthokriba sigi marumda asoba marama ma lotuna leidi. Aduna video was the experiment aski matangda ikoi punna khangminasi. Aduna marupsingna channel is the ahan borgadi channel asibu subscribe tawchin biduna punging thogot piyo haizari. 1940s ki matamasda Russian sleep experiment asi sathabauraki. Karigidamakno hargadi makoina mioibagi matingna dugumba stimulant ama semba pamlammi. Stimulant haibasi drug makhalamani. Drug asibu sizinargadi mioibai khoige brain amadi haksangi saruksing active oina mathau tohalli. Masina mioiba dubu energetic ohenduna tawriba thabak adubu ningthina focus tawba ngamhalli. Tasengnamakki oinadi Russian scientists singna masigi stimulant asibu semduna makoigi lanmi singda piba pamlammi. Masina World War II gi matamda lanmi singna mathau fazna tawba ngamnavani. Aduna experiment asi pangthoknavgidamak makoina lan phawina thamba mioi manga khalammi. Aduga karigumba makoina 30 days ahing tumdana leiba ngamlagadi jail asdagi makoi manga mak thadokani hainasu hairammi. Mazda makoisu jail dagi thokningba kawvanina 30 days tumdana leiba haivasda harau yaraki. Mazdagi di makoi manga chamber amagi manungda punna thamkirammi. Chamber asigi manungda mathau taba pulamsing haibadi chak ising panaba magazines amadi toilet bathroom punumak asi thamlammi. Makoi mangabu mikuk khuding uba fangnaba one way glass ki mong asi sizinarami. Masina prisoner singna kari tawri haibu pumba uba fangdawribani. Adubo chamber asigi manungda lairiba mioi manganadi glass asigi wangmada karimata uba fangloi. Aduga marupsing experiment asi makha sathanavgidamak makoina tumba fawdanaba dugumba substance amabo gas se convert tawduna seal tawkraba chamber asida thazillammi. Chamber asigi manungda gas asika thajinbadi nati. Prisoner manga asina 30 days laidoriba asida oxygen marang kaina watana thajillammi. Experiment asi haukiba 3 days farakli. Adubu kana amadada problem leramkidi. Makoi hanagum sari thai amadi nungaina wari su sanari. Masibu uraga prisoner manga asina ngamkhragani haina scientist singna khankhirammi. Adubu numit masing yamlakli kai phibam luba henjilaki. Hafta amagi matung makoi maselgi marakta wari sanaramba adu lepkhre. Magi thokpa murum sonaduna leirammi. Matang asi fawbasu makoi manga khara makhaidi manage tawba ngamjarammi. Adubu experiment asina 11 days surakpa matam asida oirakliba phibam asina scientist pumba angakpo oikhi. Matam asida prisoners ama hugalaktuna yam kanna law khongba huraki. Mahakna sumna leptuna kanna pung kya lawba asdagi mahaki vocal cord kaikhi amadi mazdagi mahak marol thokhidre. Matang asida yam ngakliba amana lemhoriba makhoi mari asi makhoi kya koibada karisu thokhidabagom thausadana tumin leirammi. 15 days surukpadadi situation asi hena lushilaki. Makhoina pandavani haina chamber da thamkiba magazine sing segaiba huraki. Adugo scientist sing na makoibu unavani haina thamliba one way glass aduda makoigi amangba teshilaba matung segairaba chena singna kupsin khirami. Masi orgadi scientist singna makoibu uba fanglaroi. Numit ani mukti scientist sing karisu tawramde. Masi matungda makoina chamber da thazilaba gas adubo lefan khirami. Amadi chamber adugi manungda changluba matamda leiramliba phibam maduna scientist sing angakpo oikhi. Chamber adugi floor adu itana thalammi amadi mioibagi sadong kharasu taatuna leiramba thengnaki. Asengbadi maduda tariba sadong adu prisoner sing adugi sadongni. Makoi masel amana amagi sadong chaba adumakti oramde. Masa gi sadong adubu setuna sajabani.
amadi makoina chanabni haina thamkiba chinjaksing adusu sadana nakan amada leramba thengnaki leramliba phibam adu akibagi masakni prisoner sing adugi khuchagi saru amadi khutna chingbasing hana leramba phibam adudagi hena sangduklamne hek ubada akibagi saktamni masigi picture sing asi yengbiyu masi myam si uruba matung makoi si treatment gi damak hospital da punaba scientist sing na warep lawkhirami aduga karigumba makoina amuk hanagum recover oiraklagadi experiment makha sathasi haibasida yanaki adubu prisoner sing adubu chamber dagi lawthoknaba gas thajiliba adubu lefan gi bastagidi aikhoi freedom farm de chamber asda dumuk lengtana leijage haina yam kanna lauduna hairaki Mazdor amgadaba tamthiraba phibam adu adomsu bamna muktang sagatpiyo prisoner manga asi hojikti hingchawa amagi saktamda onkrabani makhoi manga dorakliba phibam asi scientist sing fawba angakpu oiki makhoi fawba ningthina khanglamdi hospital yauraba matung gyan mangnaba morphine inject torame adubu injection nipan thara fawbada makhoi pangthau haibiyaramdi prisoner manga asigi haksang asi tonganba moong amada mathau tawba horakki Marup Singh prisoner manga asina hospital da leiringai madamasda chamber adu da halasi haina hanjin kyarak hairaki adubu makoi gi oriba phibam adu yenglega hospital da dumuk lehellami amadi gyan mangu yadrabasu hingna dumak operation tawba tarami matang asda amuk hin ngakliba sina operation tawringai chaina amata fawdrabagom hauna nokpa horaki masibu uraka makoi bu operation tawriba doctor adu faw yam pakhatchaki amadi yamna su kijaki Operation tawringai manungda prisoner kharadi mafam adumaktada sikhirami lemhoriba prisoner sing makhata na chamber da muk thamlammi chamber manung changkibaga hanagi mong adumak tawba horaklami haibdi masagi sadong chaba akiba khonjel da law khongba sina chingbani mafam masda leiba sina makoida yam tamthiba amadi powerful oiba adugumba sakti ama phangkhirami masibu uraga lemhoriba prisoner sing asisu hatuna experiment asi loishilasi haibasida scientist sing na warep lawkhirami marup sing ningsing bi aina su mamangda haijakibduni experiment asda seasonariba gas asi lanfamda lanmi singna aki khang leitanaba amadi hanbana idana yengnabagi lanmi sing tumna hanaba haiduna sengkiba gas makhalamani masigi akibagi masak oriba experiment asi Russian army gi commander na haibagi matungina pangthokkhibani tangkak kya da scientist singna lemnaba haizarabasu magna experiment asi makha chathankibani masda khwai hen ngakliba sina scientist na khoisu yauna chamber asigi manungda leiduna kamdaugi haibdu khangdor u haina faw commander asina hairakki commander asina hairakliba sibu taraba matung scientist amadi yam pakhatchaki masdei magna commander adubo nongmaina kaptuna hatoklammi masigi matung chamber manungda changduna prisoner sing amuk loina hatoki Mana tawjakriba thawung asigi poloi faroi habasi ma masasu khangjai aduna mafam dumakta da ma masasu mathanta kapsaduna sijakirami karigumba fatraba wakhal masa amadagi haurakhiba thabak adugi poloi de yam chawba mang takningai oi habasi khangjinba yai wari asi taraba matung adomda farukpa wakhalon comment ta thambiramu